Fajinduna Thamliba Meetei ne Makti Haokip ko Onnasi Hairakle. Thiba khangdana leidiba Naha ani gi video ama social media da Thadorakle. Kuki Singna Fajinkhiba Naha ani Thadoraktabaga mari Leinana. Chief Minister ne MLA Khudingmak Kouduna Khannakhre. Haokip irai numitta Nongsop Kaithelman bida leiba Kuntraga humdoi suba Assam Rifles ta Army Constable General Duty gi recruitment yauba satkiba. Meitei Naha hum lambi onana Kangpokpi district ki manung da leiba Kaithelman birom da sangsilubadagi Kuki khulai paiba singna faraga amabuna thadoglaga hauzik fajillaga thamhoriba Naha ani adubuna NIA gi case amaga mari leinana Fajinduna Thamliba Makti Haokip ko Onnasi Hairakle haire Army recruitment yauba satkibadagi thiba khangdana leirakiba Naha ani gi video ama social media da viral oirakibaga loinana terrorist singna mi faraga demand tawbagi mawongda Kuki militant singna satharakre Amaromda Kuki militant singna kidnap tawkhibadagi thiba khangdana leiriba Naha ani gi matangda ngarang nungthil Chief Minister Nongthongbam Birenna mahaki office ta opposition gi yauna MLA Khudingmak Kouduna wa Khannakhre ngarang nungthil pung ama tabada pangthokiba mifam aduna Kuki khulai paiba singna Naha ani Fajinkhiba thawong adubu akanba mawongda condemn tawkhe loinana athuba matamda Naha ani asibu rescue tawnaba laingaki maikeidagi akanba thabak laukhatnaba amade Center government su wafam asigi matangda taksinaba su khanakhi haire tha asigi kuntareta army recruitment ama yaunaba yumdagi thokiba Naha ahum Kuki militant singna kidnap tawkhraba matong makoi ahumgi manungda amana ngahan army na rescue tawraga Imphal West District Police ta sinarakhe amaromda Thadoraktana leiriba Naha ani angauba machugi t-shirt litpana makoigi punsi kan biyo haina Chief Minister da phongdorokpa video ama social media da viral oirakibane video aduda Naha ani aduna Chief Minister gi mafamda thamlakiba wafam adude Meitei macha ama oina pabung biren gi mafamda karigumba amata haijage aikhoi ani bu asengba na chani haina khanbirabade aikhoi ani gi thawai asi amuktang kanbiyo iyamba khoina pamliba dabi asi pabung birena amuktang di athubada khanabina ba honabiyo haina phongdorokhe Chief Minister N Birena mahaki Facebook account amasung X ta thadorokpa warolda Kuki militant singna mara leijadaba Naha ani kidnap tawduna thamba thawong akanba mawongda condemn tawrakpaga loinana Naha ani asibu tekta kaidana kannanaba laingangna akanba thabak laukhatli haire panba yabade New Kaithelman bi da pangthokpa Staff Selection Commission SSC General Duty gi recruitment ama saruk yanaba Thoubal district gi Naha ahum tha asigi kuntareta mayumdagi thokibane adubu lambidagi makoibu Kuki khulai paibasingna kidnap tawkhibadagi yumga pau phaunaba ngamkhidabane adubu mathang numitki ayukta makhoi ahumgi manungda Ningombam Johnson kauba ama army na rescue tawraga police ta sinarakibane aduga oinam thoithoi amasung thoksom thoithoiba kauba Naha ani na ngasi fauba thadoroktana leiribane amaromda CM Secretariat Chief Minister Nongthongbam Birena share lawduna Naha ani kidnap tawkhibaga mari leinana pangthokiba mifam adugi matangda Manipur Pradesh Congress Committee MPCC gi President Kaisam Megachandra na thadorokpa video amada Congress ki maikaidagi athuba matamda Kuki militant singna Fajinduna leiriba angang ani asi athuba matamda tekta kaidana thadorognaba state laingangna angamba honanaba taksilamkhe mahangna makhatana phongdorokpada state laingaki maikaidagi center government ta ningthina convince tawduna shanti hanjilaknaba amade Fajinkhiba Naha ani asi tekta kaidana thadoknaba Center government na lawba yaba thabak athuba matamda lahonnabasu Congress ki maikaidagi thamkhe mahakna phongdokhibada MPCC gi midyang makhada ngarang MPCC gi oiba mifam ama Congress babanda pangthokhe mifam asina su hauji Kuki khulai paiba singna Fajinduna Thamliba Naha ani tekta kaidana thadoroknaba taksinba yauna state asida tangdu leitadana leiriba se athuba matamda mahausagi punsida hanjilaknaba Maikai anida appeal tawba haina lepnakhi haina su ke Megachandra na phongdokhe